aduga sheng hairaga ko vote lepa akhoi gi politician singi maran chu suklai leite prajana loina lan mane moina lan mani go akhoi gi huzik ima iben mera pai bi singi marakta long live manipur ko akhoi gi manipur gi saktam kai be yaroi akhoi gi pha ki ba ichili naw thadok piyo na longminari ba ima iben singi marak se moi gi chief agent oina am ko tholak toi ne yo ko long live BJP adu da oina shoi bane akhoi se aduga akhoi na aphaba thabak tawning ba candidate tholopa matam dana asmadi phadi phaye ko adu asmadi paisa pai de asida loshan ba madi phaye adu paisa pai de aduga hayeng karaga thabak tawdraji as karino mashi phate da haina ngasai gi paisa pai bu da munga tawrani aduga vote lepane haina lairik laishu haiba natraga na lekai tu da mi na masa khangba magun habdi masi kanano karino khangraba mi du na vote lepak padadi landuna magi party du da yenga ga party gumba lan gum da nam yeng na yemi se sida wo thada ning de aduga adum huran ba black ki karbar tawba ya ba tawra ga pasha pai ga mi du na vote le padi ngasai gi akhoi gi club tu da lekai du da thawda chaw na lawra manu pa du kok thok piye ba aroi ba da hek ta pasha pai du da chatle ba praja yam lan mani go praja yam lale aduga akhoi gi nganang thoki bu thodok sida natana akhoi gi TM Kasum da mamang da naga ki misam mani hat kiba amadi akhoi kamjong area da search ki leader sing hat kiba sigum bat degi hujuji naga gi mioi taru mafam khangnan lai film sida BJP ki partner amasu oiriba manipur da denga pai bada asobu thodang amasu lo NPF ki site ki center leader sing da kan mamong da taksin ki bagi film si parjami hamna ubagi chang si kitang name bai batare leiriba makhoi ki thodang sida kamai yengbe moi akhoi gi hoji sarkar pai riba dol haiba tare ko moi ne haiba indradi hayeng wai minister phangoi ni nang su khaloni adu oi be gini na praja gi khandre praja di vote pire kare hojik ti MLA oire mioi ba gi karamba pamba ahenba pamsi akhoi mangai re mi mangai re rupa tara le di kun le di chama le shnu haiba gi type ta MLA oire oirabne na minister phamdu pamane na minister phamdu de khoi NPF marak ta di pi bangam ma di yaw de do adune na NPF pi bangam ba mi do adu on di nappa ta bane na adu on di nushi ba akhoi on di udre moi akhoi kana no khangdre nahan akhoi gi NPF kira ama statement ama di after ashmu kui na yamna irang thokraba matungda 3 years hairasini ko shungba khoi meite gi shu naga gi di 1 years pudi phadri or so leminary bani na ko leminary ba phurup singi marakta chahi hum hena shmaini irang thoga leibisi nahan khak tang moi ji statement ama thokpane adu thokpadu kari gi damak thokpra manung da kari agenda lebra habju akhoi praja akhoi phausu chingnai ba shengna hairaga moi di nap taba yadabne na nap khreba aduga sheng hairaga ko vote lepa akhoi gi politician singi maran chu suklai leite prajana loina lan mane moina lan mani go akhoi gi huzik ima iben mera pai bi singi marakta long live manipur ko akhoi gi manipur gi saktam kai be yaroi akhoi gi pha ki ba ichili naw thadok piyo na longminari ba ima iben singi marak se moi gi chief agent oina am ko tholak toi ne yo ko long live BJP adu da oina shoi bane akhoi se aduga akhoi na aphaba thabak tawning ba candidate tholopa matam dana asmadi phadi phaye ko adu asmadi paisa pai de asida loshan ba madi phaye adu paisa pai de aduga hayeng karaga thabak tawdraji as karino mashi phate da haina ngasai gi paisa pai bu da munga tawrani aduga vote lepane haina lairik laishu haiba natraga na lekai tu da mi na masa khangba magun habdi masi kanano karino khangraba mi du na vote lepak padadi landuna magi party du da yenga ga party gumba lan gum da nam yeng na yemi se sida wo thada ning de aduga adum huran ba black ki karbar tawba ya ba tawra ga pasha pai ga mi du na vote le padi ngasai gi akhoi gi club tu da lekai du da thawda chaw na lawra manu pa du kok thok piye ba aroi ba da hek ta pasha pai du da chatle ba praja yam lan mani go praja yam lale aduga point da e lake koje akhoi gi NPF ki shishu kona akhoi chinga tamgi yam khetna ba leye chingi praja singdi
ꯑꯩꯈꯣꯏꯅ ꯅꯪ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠ ꯆꯨꯁ ꯇꯧꯕꯒꯤ ꯔꯥꯏꯠ ꯁꯤ ꯄꯥꯛ ꯄꯤꯈꯤꯗꯦꯕ ꯑꯗꯨꯅꯤꯅ ꯑꯩꯈꯣꯏꯉꯣꯟꯗꯗꯤ ꯅꯣꯏ ꯅꯣꯏꯅ ꯈꯟꯗꯣꯛꯄꯅꯤ ꯅꯣꯏ ꯆꯤꯡꯒꯤ ꯃꯤꯅ ꯅꯣꯏ ꯁꯤ ꯃꯥꯕꯨ ꯊꯥꯒꯠꯇꯕꯅꯤ ꯍꯥꯏꯅ ꯆꯩꯅꯤꯡꯉꯥꯏꯒꯤ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯔꯥꯏꯠꯇꯨ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯝꯊꯕꯤꯈꯤꯕ ꯑꯗꯨꯕꯨ ꯇꯝꯄꯥꯛꯇꯗꯤ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ vote tꯧꯈꯤꯕ ꯑꯗꯨꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯂꯧꯕ ꯍꯩꯈꯤꯗꯕꯅꯦꯕ ꯑꯩꯈꯣꯏꯅꯤꯒꯤ ꯗꯤꯐꯔꯦꯟꯁꯁꯦ ꯑꯁꯤꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯐꯨꯠ ꯍꯤꯜꯁꯇꯁꯨ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯑꯦꯗꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯑꯃ ꯇꯧꯔꯦ ꯑꯗꯨꯁꯨ ꯈꯔ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯥꯒꯥꯗ ꯑꯃꯨꯛꯀ ꯇꯥꯏꯅꯔꯛꯑꯅꯤ ꯌꯦꯡꯉꯨꯀꯣ ꯁꯣꯏꯗ꯭ꯔꯕꯅꯦ ꯅꯥꯒꯥꯗ ꯁꯣꯏꯗꯅ ꯇꯥꯏꯅꯔꯛꯑꯅꯤ ꯃꯣꯏ ꯃꯁꯦꯝ ꯇꯧꯒꯅꯤ ꯅꯥꯒꯥꯗ ꯇꯥꯏꯅꯒꯅꯤ ꯑꯃꯗ ꯇꯧꯒꯅꯤ ꯅꯥꯒꯥꯗ ꯇꯥꯏꯅꯒꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯇꯥꯏꯅꯃꯟꯗꯅꯁꯨ ꯑꯗꯨꯝ ꯃꯣꯏ ꯍꯦꯕꯤꯠ ꯑꯣꯏꯈ꯭ꯔꯦꯕ